ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝꯗ ꯗꯨꯔꯥꯟ ꯀꯞꯀꯤ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯗꯨꯔꯥꯟ ꯀꯞ ꯅꯪꯅꯅꯕ ꯃꯅꯤꯄꯨꯔꯗ ꯃꯥꯂꯦꯝꯒꯤ ꯊꯥꯛꯀꯤ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ 6 ꯁꯦꯝꯒꯠꯂꯒꯅꯤ ꯑꯦꯟ ꯕꯤꯔꯦꯟ꯫ ꯃꯊꯪ ꯆꯍꯤꯒꯤ ꯗꯨꯔꯥꯟ ꯀꯞ ꯅꯪꯅꯅꯕ ꯃꯅꯤꯄꯨꯔꯗ ꯃꯥꯂꯦꯝ ꯊꯥꯛꯀꯤ ꯅꯥꯄꯤꯒꯤ ꯑꯣꯏꯕ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ 6 ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯀꯣꯜꯀꯇꯥꯗ ꯍꯧꯗꯣꯛꯈꯤꯕ 139 ꯁꯨꯔꯕ ꯁꯨꯕ ꯗꯨꯔꯥꯟ ꯀꯞꯀꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯦꯠꯁꯁꯤꯡꯒꯤ ꯃꯥꯡ ꯑꯣꯏꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯥꯟ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯗꯨꯔꯥꯟ ꯀꯞ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯀꯣ-ꯍꯣꯁ ꯑꯣꯏꯕ ꯐꯪꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯀꯞ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯄꯅꯤꯡ ꯃꯦꯠꯁ ꯉꯁꯤꯗꯒꯤ ꯀꯣꯜꯀꯇꯥꯗ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯒ꯭ꯔꯨꯞ ꯁꯤꯒꯤ ꯃꯦꯠꯁ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯍꯧꯗꯣꯛꯀꯅꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯎ ꯑꯃꯗꯤ ꯅꯦꯔꯣꯀꯥ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯀ꯭ꯂꯕ ꯑꯅꯤ ꯑꯁꯤꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯗꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯣꯁꯤꯡꯁꯨ ꯎꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯂꯝꯗꯝ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯀꯌꯥꯔꯒꯅ ꯌꯥꯎꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯏꯪꯂꯦꯟꯒꯤ ꯕꯔꯃꯤꯡꯍꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯃꯤꯁꯤꯡ ꯂꯥꯈ 19 ꯔꯣꯝꯇꯃꯛ ꯂꯩꯕ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯁꯥꯟꯅꯔꯣꯏ 9ꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯔꯣꯏ 5ꯅ ꯃꯦꯗꯜ ꯐꯪꯕ ꯉꯝꯂꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯎꯔꯣꯝ ꯈꯤꯟꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯁꯥꯟꯅꯅꯕ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯗꯨꯔꯥꯟ ꯀꯞꯀꯤ ꯌꯨꯝꯕꯨ ꯑꯣꯏꯕ ꯐꯪꯂꯛꯄ ꯑꯁꯤꯗ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝꯒꯤ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯀꯌꯥꯃꯔꯨꯝ ꯄꯥꯏꯈꯠꯈꯤ꯫ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯕꯗꯒꯤ ꯌꯥꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯑꯥꯔꯃꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯇꯝ ꯆꯪꯅ ꯁꯦꯝ ꯁꯥꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯔꯟ ꯖꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯒ꯭ꯔꯥꯎꯟ ꯑꯣꯏꯕ ꯉꯝꯂꯦ꯫ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯗꯨꯔꯥꯟ ꯀꯞ ꯑꯁꯤꯒꯤ ꯃꯥꯡ ꯑꯣꯏꯅꯅꯁꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯕ ꯒ꯭ꯔꯥꯎꯟ 6 ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯅꯥꯚꯤꯟ ꯁꯆꯗꯦꯕ, ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ S.S. ꯆꯥꯕ꯭ꯔꯥ, ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯃꯣꯏꯆꯝ ꯈꯦꯗ꯭ꯔꯕ꯭ꯔꯇ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯇꯤ ꯈꯨꯂꯦꯟ ꯃꯩꯇꯩꯅꯆꯤꯡꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯣꯏꯔꯤꯕ ꯗꯨꯔꯥꯟ ꯀꯞ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯦꯁ ꯕꯦꯡꯒꯣꯜ, ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯒ꯭ꯔꯨꯞ ꯁꯤꯒꯤ ꯃꯦꯆ 10 ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯥꯟ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯥꯒꯥꯂꯦꯟ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯁꯥꯃꯤ ꯕꯦꯍꯤꯌꯥꯡ ꯐꯥꯎꯕꯒꯤ ꯉꯝꯈꯩꯗ ꯑꯥꯎꯠꯄꯣꯁꯠ 32 ꯁꯥꯕ ꯌꯥꯔꯛꯂꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯈꯥ ꯇꯝꯈꯤꯕꯒꯤ ꯆꯍꯤ 86 ꯁꯨꯔꯛꯄꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯑꯇꯩꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯄꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯦꯁꯥꯃꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯍꯤꯌꯥꯡ ꯐꯥꯎꯕꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯀꯤꯂꯣꯃꯤꯇꯔ 336 ꯁꯥꯡꯕ ꯁꯔꯨꯛ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ 33 ꯁꯥꯕꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯄꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯃ ꯉꯥꯛꯄ ꯍꯥꯏꯕ ꯑꯁꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ, ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯈꯛꯇꯅ ꯌꯥꯔꯣꯏ꯫ ꯉꯝꯈꯩ ꯄꯔꯤꯡ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯈꯛꯇꯗ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯝꯐꯥꯜꯗ ꯂꯥꯎꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯃꯁꯤ ꯌꯦꯡꯂꯒ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯦꯍꯤꯌꯥꯡ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯡꯖꯣꯏꯗ ꯍꯥꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯔꯝꯗꯕ ꯑꯗꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯣꯏꯔꯤꯕ ꯖꯨꯀꯣ ꯚꯦꯂꯤ ꯑꯁꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯂꯥꯎꯕꯈꯛ ꯅꯠꯇꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯉꯥꯛꯁꯦꯜꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯂꯧꯈꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯑꯥꯎꯠꯄꯣꯁꯠ ꯑꯃ ꯁꯦꯝꯒꯠꯂꯒ ꯖꯨꯀꯣ ꯚꯦꯂꯤ ꯉꯥꯛꯁꯦꯟꯕ ꯍꯧꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯑꯁꯥꯝ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯉꯝꯈꯩꯗ ꯈꯨꯠ ꯊꯣꯡꯅꯕꯗ VDP 6 ꯁꯣꯛꯂꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯁꯥꯝ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯅꯣꯔꯊ ꯂꯈꯤꯝꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯡꯅꯕꯗ VDF ꯄꯥꯔꯁꯟ 6 ꯁꯣꯛꯂꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯩ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯝꯈꯩꯒꯤ ꯁꯔꯨꯛ ꯑꯗꯨꯗ VDPꯒꯤ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯡꯅꯕꯗ VDP ꯄꯥꯔꯁꯟ 6 ꯁꯣꯛꯂꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯩ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯝꯈꯩꯒꯤ ꯁꯔꯨꯛ ꯑꯗꯨꯗ VDPꯒꯤ ꯄꯥꯔꯁꯟ ꯈꯔꯅ ꯑꯔꯨꯅꯥꯆꯜꯒꯤ ꯃꯤꯑꯣꯏ 4 ꯉꯥꯏꯍꯥꯛ ꯄꯜꯍꯟꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ꯫
tungda makoi mari bakthadokhi matam khara leiraka makoi mari na bioi ni furum putuna laklaga BDP person sing adu detek satharaki bani maduda person taruka soka panang ki bani thawhodo bu jaring ta phongtok tuna amadi maral lebu sing fatuna jarak piu an demand tawrudun ola sam students jivni na Arunachal tawa lampi thingchilure adaba Arunachal Pradesh lekha ki official sing laktuna maral lebu sing adu jarak pi gini an thaja pirakbadagi lampi thingbagi khongjang adu andoki bani bom langsinduna mayang hatke tawramle Imphal East District Lamlai Forest Station konba chawmbungda thong sabagi thabak suba mayang sinmi singna hing tumduna lairiba pakhalda aukiba ahing nongai matung pung amarom tarakpada sakangda pasing hand grenade langsinduna hanana phonarable potha sanda langsilaba chainana saba hand grenade adu pokhai khide maduna maram warga mi amata asu apan yahodre hare bomadu mayang sinmi taragani pan leiba sangadu gi manakta taki karigumba bomadu pokhairam labadi chawna sokapan tholam bai hare tawdu gi pau fi bada gi lamlai police station ki team amalak laga boma du ngasi ayok angan bada lakhot kre tawdok adu gamari tene lamlai police station case amalak khale haire lopa crore lising amagi party drug Gujarat da fare Badodara city manaki warehouse manak international market lopa crore lising amayan bagi party drug medrophone NDKC chani hena ngasi Gujarat anti terrorist squad na phakre Nagalambarom dana lupa crore lising amaga supna kun ka daru ki drug fare Mumbai police na Gujarat target amada lupa crore lising amaga supna kun ka daru ki yamlaba Aviatron drug fare tha asida Mumbai manaki nala sofra da lupa crore lising amaga chamri ki drug kg sadet fa kiba atu gamari lena na sathakiba reda tuda methadone kg samanga taraga humdo hedu thangchura mita fa kibani drug songba unit atu ki mafu chemistry da postgraduate amoiba Giriraj Dixit so phagre sahi kuntra kani pangi matong army jawan gi aksang phangre Pakistan ga thengnana bagi dambak lising abaga sapan marfu kamari to operation megdut ki damak ta malem gi khwadi ko wangba battlefield siasen da thakiba member kon gi troop amada yaukiba masong patrolling chalingai da kin thar ki pha un bak amana nan ki badagi thiba khangki dana jawan amagi haksang sahi kuntra kani pan gi matung da siasen gi ariba bunker amagi matung da phangre Lanmi taraga manga ki haksang sing phangkhrabusu 19 Kumon regiment gi Chandrasekhar Harbola gi yauna lanmi manga ki haksang phangkida bani magi haksang adu rani khet leiwa sainik group center na phaisun mi tamasak ta khebani wakhal soiraba masanupa namapa thangna yala ka hatkre Kangpopi district ki cycle police station konba mafam amada sahi taraga humdorom soraba wakhal choraba na pamasa amana ma ki mafa buma kokta thangna yala ka hatkre Police dagi phangba pawda thawdo wasi karangi karamba matamda thoki bano haiba chap chana khangba ngamdrabajo ayuk bung tararom taba matamda thok poiram ba yai hairi leikadabam yoi machanupa asiga ngarang ayu angan bada pamlauda lau suba chanminagi ngarang no bijung ba matung pung amarom taba matamda napa macha adu yumda halaklaka kaimata haidabida leike nabidang waram warabu fobo mapadu halaktabadagi imung manu ki musin napa macha adu da hangbada mangna thangna chanbadagi labukta siraka lehore harakbadagi chalaga yengbada thengna bani hari Tawdu adugi pau pibadagi cycle police station ki team ama mafamadu ta changchenduna yangsin baga loidana ngakchenduna thamlaga mobile forensic team da pau pibadagi forensic team ama laktuna kumna yangsin ge magi magokda thangpam ahum leirami hari tungda cycle police station ki team da leikhiraba miyu edu ki haksang adu ngasi ayuk rims mohokta puraklaga postmortem tawraga imung manu gi miyoisingda sinagre mapa haluba masanupa adu cycle police na fare mag psychiatric ki problem lai haire sahi sudribana juvenile homda sinagre haire aroibeda content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yangberi ba punama padaga jari channel asina dom da kana badi subscribe tawi business subscribe tawi ramoloinana like and share to busuka wi ko nokna makpo amaghanna thaga jari